Image PAODAM miyeng tabiriba singbo surbalana khurumjari ngasigi maroiba pau pizari. Chief Minister N Birena famung chama laigadaba COVID hospital ama integrated Ayush hospital kairauda hangdokre. India da COVID-19 vaccine kakhibagi masing karor kun henkre. Kaching runners na oxygen cylinder regulator taru CMO kaching da khusinakre. Loinana cyclone Yas na West Bengal da chauna amangata thokankre. Paumacha khaina pizatringai mangoinana COVID-19 laichatki anishuba web asidagi aikhoi khuding cheksina akhang ahi amadi lengakna thamliba chatna kanglon sing ngaktuna aikhoigi mahausagi punsida halakna bahotnarasi laichat asibu makhatana sandoraktana ba aikhoi khuding tangai fadaba natana yumdagi hendoktana lairasi Karigumba chathokpa tarabasu face mask soidana upa social distancing ngakpa miyam punba tokpa khutsa hand sanitizer natraga sapon sizinaduna toina hamdokpa loinana COVID-19 vaccine kapa kaubiganu seksin ba haibasina khudongthiba kayadagi ngakthoknaba ngaklawni haibasi aikhoi khudingna matam chupada kauranusi paumacha khaina pijari Chief Minister N Birena ngasi Imphal East ke kairauda laiba integrated Ayush hospital da famung chama laigadaba COVID hospital ama hangdokre thoramdu da CAF and PD Minister TH Saitabrata Manipur Legislative Assembly ke Deputy Speaker K Robindro State Planning Board ke Deputy Chairman L Rameshwar Advisor to CM Health Dr S Ranjan Amadi Principal Secretary Health V Bomlunmangna saruk yaki Thoramduda wangang laduna CM N Birena hai darkar lairabadi ngasi hangdokliba hospital ge phamung masing ase chani da hengat hangani CM na SOP ngaktababu yamna lumna lauraduna phungdokhibada SOP ngaktabana maram oiraga positive case masing hengalakpagi maram oire kendra kharagi mafam kharada home isolation tawduna lairiba COVID-19 narabasingi imung manungda tonganba kagi khudong chadaba laire imung manung Isam samnabadagi COVID-19 positive oibagi chang hengalakpani haiba doctor amadi expert singna phongdokpa leire miyamna COVID-19 nare haina chingnarabadi test tawbiu matam chana doctor tana duna hidak chabiu laina ase nganna khangdoklaba amadi nganna hidak chahaurabadi numit 13 ni da fabani haiki Hospital Sangabagi Thoram Yauraba Matungda Chief Minister N Birena Chochambu District Headquarter da Chatuna Mini Secretariat Building Sangaraba Matung District Hospital Complex da Chatuna Chengi District Singi Manungda Ahanba Oina Oxygen Plant Sangaki ngasi Sangaki ba PSA Oxygen Plant asi minute amada lita chane gi chang puthokani CM na Chochambu Medical College da semga sagatliba Temporary Administrative Block su yengsinki Tungda Mahangna Tribal Affairs and Hills Minister Bungjagin Balte Advisor to CM Health Dr. S. Ranjan MLA Singh TN Hauke V. Hankalian Ginswan Hau DGP LM Khaute ADGP C. Daungel Principal Secretary Health V. Bumlunmang Secretary to CM N. Geoffrey DC SP CMO Singh Ate Official Singh Amadi Civil Society Organization Ge Mihot Singh Yauraga Chosampur Amadi Farzol District ke COVID-19 situation ge matangda review tawki Thoramduda CM na DC amadi SP singda home isolation da lairiba sing adugi ka amadi toilet tongana lairibra haibadu ningthina check tawribra haina hangki Thoramgi tungda CM na Grace Home da lupa lakh manga pi khibaga loinana CMO Chochampur da oxygen concentrator ahum amadi CMO Farzol da oxygen concentrator ani pi ki Malemgi oina hauzik fawda coronavirus na miyoi karor tara taruk lakh humputara nipan lesing ni funitoi chamapan sumna mari na hankre active case na karor manga lakh marifutara manga lesing kuntra mari chonga ni fu oiri nabadagi fagalakhi bana karor tara lakh ni funipan lesing kunitoi chatre tara tare ni laikhidabana lakh kuntra mari lesing marifu manga chatruk ni futare ni hauzik fawda virus asina khwaidagi chaitheng nanglaba leiba asi US na oiri leiba asida hauzik fawda case karor ahum lakh kuntra mapan lising ni putare chama marifu mapan thengnakre active case na lakh yankhai tare lising kuntra manga chonga kuntra mapani nabadagi phagalakhi bana karor ani lakh humputara taruk lising taruk chamri ni funithoi amasung laikhidabana lakh taruk lising manga chani supna ni pani ani shubada indiana oidi leba asida hojik fawda case karor ani lakh humputara mathoi lising yankhai tare chatre marifutara manga thengnakre active case na lakh kunmari
Lising marifutara manga chonga marifutara mathoini nabadagi fagalakibana karor ani lakh nifu humdoi lising yankai chani pantara tarukni laikidabana lakh ahum lising tara mathoi chahum marifuni pani ahum subada brazil oiri hauji fawada leba asida case karor ama lakh humfu mathoi lising marifutara mari chani supna mapan theknakre active case na lakh tara manga lising tara chama marifutareta lairi Nabadagi fagalakibana karor ama lakh nifunitoi lising kuntramathoi chamapan marifutaramatoi amasung laikidabana lakh mari lising yangkainitoi sopna kuntramathoi India ke oina so Maharashtra state asina hauzik fawbada case lakh yangkai taruk lising kuntaruk chama yangkai manga thengnaduna ahanbada lairi state asida active case lakh ahum lising taratare sopna kuntranipan nabadagi fagalakibana lakh yangkai ni thoi lising taranipan chatret humfunipan amasung laikidabana lising marifutara chahum nifumapan anisubada Karnataka state na oiri state asida hauzik fawbada case lakh kunmari lising humputara ni thoi chamapan humputara humdoi thengnakre active case na lakh mari lising kun mari chamri supna anini nabadagi fagalakibana lakh kun lising kuni toi chama humputara ni toini laikidabana lising kun taruk chahum mari futara mapani ahum subada Kerala state asina oiri hauzik fawbada state asida case lakh kulumdoi lising mari futara manga chawanga mari futara thengnakre active case na lakh ani lising yangkai manga chatret mari funipan nabadagi fagalakibana lakh kun mathoi lising kuntrani thoi supna mari futara mathoi amasung laikidabana lising taret chatret kun Kontramathoi COVID-19 pandemic asida ngasi numidang wai pung taruk makai fawbada Kakching district ki oina miyoi nifunithoi nongna positive oiba thengnare miyoi ama laikidre district segi apunba active case masing chamri supna ahum lairi aduga apunba miyoi kuntra taret na sihankre district segi manungda Kakching khaktagi oina nungthal pung mari fawbada miyoi chama marifutara active case ta lairi Kakching Higher Secondary School Kakching da hangliba Kakching District ke COVID Care Center da seasonana ba oxygen cylinder ge regulator taru Kakching runners na CMO Kakching da kusinakre ngasi Kakching runners ke senior advisor oibaga loinana event ke assistant director Yengkom Rajendra na luchengba Kakching runners ke thomi singna Kakching District ke CMO Thaudem Rajenda Polam Singh adu kusinaki Ngasigi oxygen cylinder ge regulator question number thorum aduda Yengkhum Rajendra na hai COVID-19 na naraba Kakching district asigi miyoi sing layeng na ba lairiba COVID care center asida oxygen cylinder ge regulator ge awat pakhara lairi haibadagi Kakching runner na Polam Singh asi lairuraga ngasi question na jabani mamangi ahanba wave ki matangda su CM COVID-19 relief fund da lupa lising yangkai gi tengbang pikibasu laikre hauzi COVID-19 na naduna layeng laga lairiba khuding thuna fagatuna yumjumda hanbiraga imung manungi miyoi singa nungaina laibak ngamba taibang mapuna pinabirasanu hainasu Rajendra na phongdoki hangjaraga CMO gi Kakching CMO gi advice matungina koina oxygen regulator khara wadi haibadagi koina Kakching runners na thijaraga madu lairaga ngasi se koi CMO da oxygen cylinder gi regulator taruk awat apa mayam dugi kano tongna baina sinaba lakchabani aduga Kakching runners ki maikai dagi nariba anaba khudingmak ichil naw isa isil ipwa khudingmak anaba si thuna pharaga yumda halaga yumgi imgi miwi mayanga nungaina leibiu han Governor of Manipur ge order amagi matung inna private hospital singda COVID-19 treatment tawbada general isolation da oxygen support yaudabada nomada lupa lising ahum oxygen support yauragana lupa lising mari high dependency unit SGU da laibagina nomada lupa lising taret ICU da ventilator yaudana laibagina nomada lupa lising nipan aduga ventilator yauragana nomada lupa lising tarada leble high senfam sing asi registration charge, bed charge, nursing and boarding charge, medicine and drugs, oxygen charge, amasung pathology and radiology test tawbagisu yauragani haina Deputy Secretary Health and Family Welfare Soibin Lian Lengenda Thador Pocherol aman hairi Hauzik COVID-19 pandemic na chatharingai charak sida government piba order in dabagi damak singa upper primary school gi headmaster gi mathakta lokhatfam thokpa action lokhatlagani haina education minister S Rajana phongdokre ngasi salam da laiba mahaki yumda pangthokpa pawgi mifam amada minister Rajana hai
थौबाल डिस्ट्रिक्ट के मनुंग चन्ना लैबा अपर प्राइमरी स्कूल सिंगादा कोचिंग क्लास तौरे हाइबगी रिपोर्ट ngasi nungtigi phongba paucheda phonglakle hiramsegi matangda complaint laibadagi mahairoi sangstan amana surprise visit tawrubadasu class tawrama thengnarakle maramasina asiguma lenga ke order in the balenga ke official singi mathakta lokhatfam thokpa action lokhatnaba director of education esta khangankre lenga ke order in the thabak tawramba private school singdasu makogi recognition kaktuna action asi lokhatlagani hainasu minister na phungdoki mahangna hai hauzik covid-19 pandemic na maram oiraga aikoi yamna luwa fivam da lairabani khwaidagi maru oiriba thabak si miyoibagi punsi kanbani asiguma fivam sida lenga ke karmachari ama oiraga lenga ke wa indabasi yamna laibak thibani haiki Khangabo AC के MLA ओ सूर्य कुमार ना COVID-19 का मरी लाइन ना तेंगबांग पोलम यंथोपगी थोरम मखा चथरक पो ओइना ngasi su Khangabo AC के मनुंग चना लाइबा वांगजिंग लमदिंग प्राइमरी हेल्थ सेंटर संगायमफम प्राइमरी हेल्थ सेंटर दा फ्रंट लाइन ओइना मथौ तौरिबा डॉक्टर स्टाफ नर्सिंग अमदी Khangabo के कोविड पॉजिटिव ओइदुना कंटेनमेंट जोन लाउथोखिबदगी इमुंगदगी मपाल थोकपा यादना लाइबा इमुंग मनुंग सिंगदा तेंगबांग पोलम सिंग पीखरे Khangabo AC के कोविड वॉलंटियर सिंगना हैंड सैनिटाइजर मास्क ग्लोव्स अमदी चेंग हवाई थुम थाव अलुना चिंगबा पोलम कयामरुम मफम अदुदा चतुना यंथोखरे अमरोमदा Khangabo AC के मनुंगदा लाइरिबा PIC सिंगदा कोविड वैक्सीनेशन तौरिबा सिदा ऑनलाइन रजिस्ट्रेशन तौबदा मतेंग पांगनबा हाइदुना वॉलंटियर्स अनि थमलिबा अदुदसु हेना चेक्सिना मियामगी मतेंग पांगबा ngamnanaba हाइदुना मास्क हैंड सैनिटाइजर ग्लोव्स ना चिंगबसु खुसनाखरे कोविड के लाइचत असेदगी ngathoknaba वैक्सीन कापथोकपगी थबक चथरिबा प्राइमरी हेल्थ सेंटर PIC मोरेगे स्टाफ सिंगदा BJP ST मोर्चा मणिपुर प्रदेश के वाइस प्रेसिडेंट ओइबता नतना ऑटोनोमस डिस्ट्रिक्ट काउंसिल चांदेल के मिखलदा मोरे V16 कॉन्स्टिट्यूएंसी के इंटेंडिंग कैंडिडेट सु ओइरिबा जे खोंसाय अमदे महाके इलेक्शन कमिटी मेंबर सिंगना ngasi चाना थकनबा पोलम सिंग मतेंग पांखरे लोइनाना जे खोंसाय अमदे महाके इलेक्शन कमिटी के मेंबर सिंग सु कोविड की वैक्सीन कापथोकरे हैरो के कंटेनमेंट जोन एरिया दा हैरो पातु ग्राम पंचायत के प्रधान TH बानुवती ना इमुंग निफुतरे चाना थकनबा मतेंग पांखरे ngasi हैरो पार्टु मयाय लेकायदा मियोय अनि कोविड-19 पॉजिटिव ओइरकपदगी चटपा थोकपा यादना लैरिंगाय तालकता युमथंगनबा मियोय अमसु पॉजिटिव ओइरकपदगी चटपा थोकपा यादना लैरिबा युमथोंग निफुतरेता नोंगमदा चंगदबा याद्रबा हाउसहोल्ड आइटम चेंग आलू थुम थाव ngari sanitizer bottle sing government piba chana kanglon SOP ngakna hairok partu GP gi pradhan TH Bhanuvati na masa masa gi thongkalda thamlaga yenthokre pradhan Bhanuvati na hai ngasi yenthokiba asina ahobani makhatana so tengbang polam yenkhigini loina na government na piba chana kanglon sing ngakna chatpiu isa na gyantana yumdagi mapal thokpidana लेंदना लाइबियु चाना थकनबा पोलम थिंजरके हाइबना चिंगबा वफम सिंह फोंदोकी सापम ग्राम पंचायत के मनुंगदा लाइबा युमथोंग लिसिंग अमा चानी मरिफुमापंदा GP की असिगी प्रधान सापम रामेश्वरना कोविड-19 पेंडेमिक के अनिशुबा वेब असिगी अवाब खरदा ओरेब सुकोक ननबा अचा थके पोलम सिंह यंथोखरे हाइरी अचा थके पोलम सिंह असे नमित हुमनि चंगना येलखिबनि हाइरी कोविड-19 पेंडेमिक असिगी अवाब तारबा प्रजा सिंह सपम GP की माइकैदगी हंजांग चरा मत ओरबसु हाइदुना GP की माइकैदगी असुंबा मतेंग असि तौजबनी अखोई असुंबा तमथिरबा पेंडेमिक असि मायोक नननबा प्रजा सिंहसु फेस मास्क उपियु फुट तरुक लापना लैबियु हाइबा वफम सपम GP की माइकैदगी थमजरी ममांगे अहानबा कोविड-19 फर्स्ट वेव ता मयामगे सेवा तौखिबा अदुगुमना अवांग सेकमाई खुंगंगी ओइबा मैनेजमेंट कमिटी ऑफ कोविड-19 अवांग सेकमाई नंगसेसु सेकेंड वेव के कोविड-19 लाइचत असेगा मरी लैनना अवांग सेकमाई प्रजा मियामगे सेवा तौजरी हाइना मैनेजमेंट कमिटी ऑफ कोविड-19 अवांग सेकमाई गी कन्वीनर ए राजेश सिंगान हाइख्रे हंदकता इकुई कुइदना मैनेजमेंट कमिटी ऑफ कोविड-19 अवांग सेकमाइना कौजिंग लैमा यू डेवलपमेंट ऑर्गेनाइजेशन KYDO गी सेक्रेटरी KH राकेश सिंगा अमदी सेकमाई प्रोटेक्शन कमिटी SPC के सेक्रेटरी L Dhana याउना हौजिक
Nilpadama Higher Secondary School da community home isolation thamnaba electric fitting tawba loire loinana school se da laiba oza maribusu community home isolation semgadaba maramna safe tawhan khrabani masida natana management committee of COVID-19 awang sekmai community health center MO in charge amadi sekmai OC na chingba pau faunaduna hangnanaba hotnabase da volunteer sing amata thokpiraktabadagi hangwa ngamdabagi fibamda lairibani khudam oina handak sekmai kendrage honorable MLA H Jingo Singhagi miyeng makhada awang sekmai Nilpadama Higher Secondary School da pangthokpa marishuba phase ki RAT mobile COVID-19 test tawba aduda su volunteer sing tholaktabagi maramna test tawba adu Sinba langba amadi test tawba lakiba mayamadu control tawnaba hotnabada angakpa waba moiki maramaduna nongmata fawba maming tadana kanagumba XYZ amana kanghaudana awang sekmaida community home isolation center hangdoktabana awaba ama oire haina phongdorakpada angakpa ama fawi hauze in process oina lairaba asida sekmagi volunteer sing thoraktabana asigumba chalaiba ngamdaba fibamda lairibani Sekmai Kendragi tongan ba khul singna magi khul da club ki volunteer sing thoraktuna community home isolation center hangwa ngamkiba asumna aikoi awang sekmai gi su CHIC hangwa ngamnaba khungang ki leiriba makok thongba club amadi maya paibina volunteer sing puthokminasi haina appeal tawrakli Pungda kilometer chama kontra chama nifu yang na situna cyclone jas ngasi ayo pung tara makai amadi tara mathoi makai gi manungda Odisha gi Balasore dagi kilometer konlom la pom famda humjilakre nungthel gi pung ama makai dadi Odisha gi north coastal da yarakre mafamdu yaropadadi cyclone jas ki khongjal khara taptharakre mathang pung taruk ki matung dadi Jharkhanda lansin khragani hairi Nongkana haitharagani haina chingnabadagi authority singna samundrada nga phaba kumdanaba chechinwa khanghankre Odisha gi nonglai nungsitna satina sokhan kraba district singdi Balasore Badrak Jagat Singhpur amasong Kendra Parani aduga West Bengal gina South and North 24 Peragana Dinga East Medinipur amasong Nandigramni Kolkata gi akutpa mafam tarahumdoi isingna thumjinkre Diga town da nga fanaba hotnaramba miyoi ama samudrada cyclone humdokhibadagi sikre bus mathon animuk wangna karakpa samudragi ithakna coastal town aduda humjilaki miyoi anina electric na chingbadagi siki West Bengal Chief Minister Mamata Banerjee na haikibda miyoi lak taramanga hena safagadaba mafamsingda hongdokhankre Yum lak ahum hena manghan tangan kre investments jamaga kontra mari thugai kre tudel gi ising imaida ithak wangna karaktuna miyoi karor ama hena sokhale haiki lupa karor taragi relief materials pithakre hairi cyclone jas na sokhale basingi matangda minister Bankim Hazrana haikibda asigumba thawong amukta su ukidri cyclone jas na Odisha dadi ka hena sokhan balaitri Badrak district dadi upambi kaya maru fuktuna tuhankre akutpa mafam singda laiba miyoi lak mangaga lising marifurom safagadaba mafam singda puthokre hairi Bhubaneswar da laiba Viju Patnaik International Airport Durgapur amadi Rourkela gi airport sing thingjinduna thamkre Ngasi ayu ki pung tare taba fawbugi report ki India da COVID vaccine kap ki bami gi masing karor kun henkre masigi manungda first dose ki masingna karor tara manga lakh humputra mathoi lising nifumapan chawnga marifutara hundoi ni hairi Malim gi oina largest vaccination drive ase Prime Minister Narendra Modi na chahi asegi January 13 ta hawdokki bani USA nasu Numit chama kunmari da vaccine gi masing karor kun yauki na numit chama humfuni panda karor manga dasmik ama yauki Brazil na numit chama kuni panda karor manga dasmik mapan yauki amadi Germany na numit chama ni fuma panda karor mari dasmik manga yauki hairi Union Health Ministry na thadorok pa report ki matung ina chahi ni fumanga gi mathaki miyoi chada kontramari na yamdrabada vaccine gi ahanba dose kapre COVID-19 gi mayokta kap liver vaccine makhal ahum India na seasonary Serum Institute of India gi Covishield Bharat Biotech gi Covaxin amasung Russia na saba Sputnik B ni hairi aroibada maroiba pau amhana bizari Chief Minister N Birena Famung Chama laigadaba COVID hospital ama integrated Ayush hospital kairauda hangdokre India da COVID-19 vaccine kapkhibagi masing karor kun henkre Kaching runners na oxygen cylinder regulator taruk CMO kaching da khusinakre
Loinana cyclone Yasna West Bengal da chauna amangata thokhankhre. Ngasigidamakta di pawdam matang asida loijari miyeng tabiri basingbo amukana khurumjari.